Kuki shingna talliba separate administration nattraga union territory ge demand asi Tangkak Amada government of India na Khanarakpa Yabagi Oithakpa leitaba natte haina COCOMI ge Convenor Khuraijam Athouba chekshin wa thamlakli wafum asi COCOMI na paring naina chatharakpa lebak miyam gi mifam Manipur crisis na chahi ani fazilakpa haina mingthonba mifam gi saruk ama oina lamfel sana kaital community hall da pangthokiba miyam gi mifam da mahak phungdokibane mifam adada Athouba na hai kumjai ngisingama chamapan yankai Manipuri refugee oina leirakraba Kuki sing ngasidi state asigi phamdon phamnaiba kaya oiraktuna Imphal Mayol ki tongan mafamda khundarakhi masida makhoi tanthoknaba amadi makhoi ki mathakta hingsa gi thawong chathanabagi thaushilna chengba amata maite singna tawkiba leite pumnamagasi oidunaso more Churachandpur amadi Kangpokpida khunda leitariba maite sing tanthoklega makhoigi Kukiland gi demand ase fangnanabgi pandamda thabak tawi masigi maramdi Kukiland gi demand da chawna ayetpa pigadawriba ase maitei furupne hairiba mafam sing asidagi maitei miyam tanthoklega makhoigi separate administration nattraga union territory gi demand ase fangnanaba handaki matang asida khong thangzilakpane Kuki singi demand ase matamamata government of India na Khanarakpa Yabagi Oithakpa leitaba natte maramdi su chatnariba Kuki lalawlop sing ase sentana Manipur chathariba counter insurgency gi thabak thauram singda sizinaba khulai paiba singne Maram aduna makhoigi separate administration gi wapam ase lengdana adumak legani hauzik maitei singna Kangpokpi fauraga chatpa amadi maitei furupki senglaba laifamlen kobru amsung thangjing chingkaduna khurumge hairabadi separate administration hana pigadabani haiba wafam ama chawna leiri makoina taliba demand ase maitei furupta natte government of India da tanbani haibase matam leiba kibikta aikhoina ningsingba chumgani haina athobana makhatana phongdokhi mifamadda Manipuri film ge saknairaba actor Samjat Saba Mangol Chawnasu mahaki oiba wafam kaya miyamda maril chumna thamkhe COCOMI gi paring naina chatharakpa mifam ase Lilong Chajing Awang Lekai Songbung Community Hall Tendongyang Community Hall Loitang Khunau amade Khamran Community Hall da COCOMI gi tongan ba fam paiba miyoi kayana saruk yaraka pangthokhi